Ngasigi Videosina Adomgi Adomgi imungbu Kanbirakpa yai loifau yengbiyo. Adomgi Kidneydu Khudong Thiba Tadoure Takpa Inggit tarani thoi. Hakchangna pirakpa Inggit singi artha khanghaudabana laithu ubana matam chana doctor chathor magadi hingamba yabu punsido manung matam chadana sikhibasu kongaine. Maramsna Adomsu siba kiba mi ama oiragadi Adomgi hakchangi marol mana pirakpa Inggit irangsingi artha khangjin mahaibasi masi yamnamak tangai phadabane. Aduna ngasigi videosdagi khangjin minasai Adomgi yam maruiba hakchang kayat ama oriba Adomgi Kidneydu madu nare takpa Inggit tarani thoi. Number 1 Adomgi yung handa ahong balakpa. Kidney nare haibagi Inggit amoina khwai ahanbada leiribase yung kiam hali amadi kiam toina hali haibasta ahong balakpasni. Yung chang yam halakpa natraga chang lipthana halakpasi thengnaba yai. Yunggi machu maksin mamsilakpa darker oisilakpasu thengnaba yai. Aduga yungsi chittaraboi haningakpadi phawraba. Aduga ekhuna haluragedana washroom da chensulragadi halau taru haibadi yadaba. Sisu thengnaba yai. Subsillaga hairabada Adomgi mapal khutukta ahongbala agadi pukning changbiro. Adomna karam kanda wan tawi kayam toin amadi kayam yamna tawi haibasi che amada isinbiyo. Karigumba phaglaktragadi hayeng doctor na layengbada lainaba. Number 2 Hello friends, free the iPhone ama thuibiningagadi video si makha tana yengbiyo. Kamaina kaidi thoidoino jitwin hariba apps-dagini. Masi online gaming platform amane. Sida adom na tawdoisi pin comment yauri link asdagi free da sign up tawraga loire. Adai adom spin manga free da fangane. Spin today iPhone 14 Pro Max natraga rupees 10,000 fawba thoibi yahalle. Jitwin gi ambassador si sanini haidi app asi 100% safe and secure oi haibane. Kadigum adom na sign up taw madamda egi promo code siznaragadi extra spin manga amsu fangane. Thoibi chance double oirani haibane. App si friends ng refer tawraga rupees 300 fawsu earn to wi halle. IPL T20 FIFA na singba sports sing su live yengaga predict tawi yai. Nanggi prediction du lalaba up to rupees 15,000 fawba Monday khudingi sports cashback pigane. Minimum deposit rupees 200 ni. UPI Paytm lagi add tawraga 100% deposit bonus su phangane. Rupees 1,000 birthday bonus haibam su lehalle. Most importantly app sigi withdrawal instant oi. Customer support 24/7 laigane. Apama singa sign up tawiyo jitwin. Number 2 mapal thokpada naba natraga arubu oirakpa. Yung hange yung khaw hanghange hek tawbaga bera karakpa naba phorokpa natraga pressure ama phorokpasi tawrugade dom ising marigi anaba urinary tract infection naramba yai. UTIC irai line phanba yai. Adubu masi irai line phanba yare adana masi naramani haibagi chingnaba leiragadi khak laithokanu natra sendra nagano. Karigino maramdi masi kidney yongna sandokhiba ngamba anabane. Adum laihau hausilakpa yai aduga ngak narakpasu yai. Ahum suba Inggit yungda I yaurukpa. Yungda I yaurukpa sisu aikoina ulai palai tawraga leiba yabadugumba Inggit ama natte. Masi kidney nare haibagi direct symptom amane. Sigi Inggit se hakchangna adumda piragadi khudakta doctor chatpiyo. Maramdi yungda I yaurapasi masi bladder cancer singi symptom oiramasu yawe. Number 4 yung gongon kaba. Khanba yaurumba yai madudi sigi layungsdi bladder khaktagi oiramgani kidney chanarammoyadana. Adubu khangjinbiyu yung khawga kidney gasi samnaribane. Maramsna kidney fail oiragadi samnariba bladders da berak kari. Number 5 pom khatpa. Hakchangdagi fatta haudi machum manai lauthokpagi thabakse kidney na tawbane. Kidney narakpana maram oiraga sigi thabakse tawba lepkiba madamda masagi fatta haudi machum manai singdu ikoigi hakchangda paikhalai. Sumdorukpa matamda midu khong
khongjengda pongkhalakpa mai pomthai thanarakpa khutkasi ichin-chinbagum phawbasi thengnagani. Number 6. Kara ama hena hakchang chokthaba. Kidney na mathau phajana tawringi matamda angang bi e cells na oxygen honbada tengbangba erythropoietin kouba hormone ama puthokpi. Adomgi kidney na mathau phajana toroktaba matamdadi hakchangdagi sigi hormone sigi chang nemthakhrani haithakhrani. Masna akhoi hakchang sonthanabagi chokthanabagi maram ama ohelai. Number 7. Kok ngawba amadi pukning changba ngamaktaba. Kidney bera karakpana dombu sontha chokthankre. Tanjasta bera se amuk mari chasilakhigadawre. Ngasai hormone ama chang hanthakibduna maram oiraga akhoi brain dasu chaithing pirakadawre. Oxygen walakpaduna adungi brain gi mathau taptharakani maramsna kok ngawba kanung kanamna pukning changba ngamaktabasi thengnaba yai. Number 8. Asaba mafamda faw hakchang ingba phawba. Kidney narakpana ina oxygen honbagi sakti hanthakhraba matamasdadi minasai humangkangi haiba mafamda faw nangdi ingba phawba yai. Number 9. Unsada angangba marik thorakpa madi hakatjaba. Sumdawasi atay skin conditions allergic ka oiraza la haina lana khanbasi masi yam toina thoi. Adubu khangjinbiu sumdawasi kidney nare kidney fail oirakle haibagi ingit amo oirakpasu yai. Number 10. Sormanamsi yung namoi kariwoi tawna namakpa. Kidney fail oirakpa matamda aikoigi ida yawba urea gi chang wangkhalai. Sumdarokpa matamda aikoigi tinda urea se ammonia oina kaithari. Maramsina sormanamsi yungnam oina tawradana namhalai. Number 11. Oning lauba oba. Kidney fail oirakpa matamda ayama matamda oning lauba natraga oba se adum thengnagane. Ayama matamda Sumdawra ibasi hakchangda paishila iba kidney nadi lauthokpidraba phathawdi singsi hakchangdagi mapal thokibagi darkar oirakpaini adunani uridu. Number 12. Sor ningmang samnada ten holakpa. Nanggi kidney nabai changduna yamluslagadi adungi thabombi faw mahi manai machumna phunjalakpa yai. Maramsina sor honba nungairaktaba sorwa wana ten holakpa sisu thengnarappa yai. Loislakpasda haijaningba wafamde mathakta panjakriba Inggit singstagi adumna ama ani thengnaredana adongi Kidneydu bera toromani haina isan hana rai hekta tajabadi madudi langane atopa laina amagi layong oirambasu yai. Adubu amagi boiro nganna doctor tanahuba haibasna khwaidagi hena fai.